ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯩ ꯇꯣꯡꯕ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 11 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ. ꯑꯉꯥꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ. ꯅꯥꯀꯜ ꯑꯃꯗꯅ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯇꯧꯔꯒ ꯂꯩꯔꯤ. ꯃꯇꯝ ꯑꯗꯨꯗ ꯆꯩꯔꯥꯏ ꯈꯣꯟꯕꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯕ ꯑꯃ ꯐꯥꯎꯔꯛꯂꯤ. ꯍꯩꯁ, ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯗ ꯁꯥꯎꯕ ꯑꯃ ꯐꯥꯎꯔꯛꯂꯤꯕꯁꯦ? ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯗꯨ ꯀꯅꯥꯒꯨꯝꯕꯅ ꯈꯪꯈ꯭ꯔꯕ ꯃꯥꯜꯂꯤꯅꯤ. ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯉꯥꯡ ꯑꯃꯗ ꯃꯍꯥꯛꯅ ꯊꯥꯈꯤꯕꯗꯣ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯂꯧꯊꯣꯛꯈ꯭ꯔꯤ. ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯊꯥꯔꯛꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ. ꯃꯗꯨ ꯈꯪꯂꯛꯄꯗ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕ, ꯑꯩꯕꯨ ꯃꯇꯝ ꯀꯌꯥ ꯉꯥꯎꯍꯟꯈꯤꯕ ꯑꯗꯨ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯀꯅꯤ ꯈꯜꯂꯤꯕ ꯃꯥꯜꯂꯤ. ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯁꯨꯡꯀꯥꯎ ꯀꯥꯎꯕ ꯉꯝꯂꯣꯏ. ꯐꯩ, ꯅꯪꯅ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯗ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯇꯧꯕꯗꯨ ꯃꯥꯏꯊꯤꯍꯜꯂꯕꯅꯤꯅ, ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯍꯟꯗ꯭ꯔꯕꯅꯤ나 ꯉꯁꯤꯗꯤ ꯅꯪꯒꯤ ꯈꯨꯜꯗꯨ ꯅꯩꯕ ꯍꯧꯔꯒꯦ ꯈꯪꯒꯅꯤꯗꯅ. ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯍꯩꯕ ꯃꯥꯏꯕꯁꯤꯡ ꯇꯥꯟꯅꯔꯕ ꯑꯃꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ, ꯂꯥꯏꯔꯤꯛꯇ ꯏꯔꯝꯕ ꯀꯌꯥ ꯃꯊꯪ ꯑꯁꯨꯝ ꯇꯝꯕꯗꯒꯤ ꯐꯅ ꯌꯥꯝꯅ ꯍꯩꯔꯤ. ꯃꯔꯝ ꯑꯁꯤꯅ ꯆꯩꯔꯥꯏ ꯈꯣꯟꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒ ꯂꯝꯕꯥ ꯇꯧꯅꯕꯗ ꯀꯔꯤꯁꯨ ꯀꯤꯗ꯭ꯔꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯍꯥꯛ ꯏꯁꯤꯡꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯤ. ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ. ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯅꯥꯀꯣꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯅꯗꯨꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕ, ꯑꯔꯥꯞꯄꯗ ꯀꯧꯅ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ, ꯑꯔꯥꯞꯄꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯠꯇꯅ ꯂꯧꯅ ꯈꯣꯡꯅꯕꯒꯤ, ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜꯁꯤꯡ ꯀꯌꯥ ꯑꯃ ꯇꯥꯔꯤ. ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯀꯣꯛ ꯑꯗꯣ ꯉꯥꯎꯐꯤꯡ ꯇꯧꯔꯤ. ꯉꯥꯎꯐꯤꯡ ꯇꯧꯕꯗ ꯅꯠꯇꯅ ꯃꯁꯥ ꯑꯗꯣ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ. ꯃꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯌꯥꯝꯅ ꯇꯞꯅ, ꯍꯩ, ꯂꯩꯀꯥꯏ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯣꯗꯣꯅꯥ ꯑꯆꯧꯕ ꯑꯃ ꯊꯣꯛꯂꯒꯗꯕ ꯃꯥꯜꯂꯤ. ꯑꯩꯒꯤ ꯏꯁꯥꯗ ꯁꯥꯎꯐꯝ ꯐꯪꯕ ꯍꯧꯔꯛꯂꯦ. ꯈꯔ ꯆꯦꯛꯁꯤꯟꯁꯤ. ꯑꯩ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯍꯤꯞꯀꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩ ꯉꯥꯛꯄ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ. ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ. ꯅꯣꯡꯕꯨꯗꯤ ꯇꯥꯗꯦ ꯍꯥꯏꯕꯕꯨ ꯅꯨꯡꯁꯤꯠ ꯇꯧꯔꯝꯗꯥꯏꯒꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ. ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯁꯨ ꯊꯣꯛꯇꯦ. ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯅꯍꯥꯟ ꯃꯈꯩ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ. ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯣꯗꯣꯅꯥ ꯑꯃ ꯊꯣꯛꯑꯝꯗꯥꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯧꯔꯛꯄꯒꯨꯝꯅ ꯏꯁꯥꯗ ꯐꯥꯎꯏꯁꯦ. ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯅ ꯈꯪꯗ꯭ꯔꯦ. ꯅꯍꯥꯟꯋꯥꯏꯗꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ, ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯑꯋꯥꯕꯗꯁꯥ ꯑꯃ ꯇꯥꯔꯝꯗꯥꯏꯒꯤ ꯀꯔꯤꯅꯣ ꯑꯃ ꯐꯥꯎꯔꯛꯈꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ. ꯂꯨꯔꯕ ꯑꯩꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯈ꯭ꯔꯤꯕꯅꯤ. ꯍꯟꯇꯃꯨꯛꯁꯨ ꯑꯗꯨꯒꯨꯝꯕ ꯊꯣꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯍꯦꯛꯇꯃꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯤ. ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤ ꯈꯜꯂꯨꯕꯗ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗꯦ. ꯊꯝꯕꯥꯜ ꯃꯔꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯅꯤ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂꯤ. ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯅ ꯅꯤꯡꯁꯤꯡꯂꯨꯕꯗ
ꯃꯈꯣꯏꯗ ꯄꯨꯔꯛ ꯄꯨꯔꯛ ꯆꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯜꯂꯤ ꯍꯥꯏꯕ ꯈꯪꯂꯛꯂꯕꯁꯨ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯃꯗꯤ ꯃꯥꯕꯨ ꯑꯋꯥꯕ ꯇꯥꯍꯟꯈꯤꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯋꯥꯔꯧꯗꯨꯅ ꯌꯦꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯌꯥꯏ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯧꯕꯨꯛꯀꯤ ꯍꯦꯛ ꯃꯇꯥꯏꯗ ꯂꯩꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯑꯗꯨꯃ ꯂꯦꯞꯄꯒ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯌꯥꯗ ꯎꯁꯤꯠꯇꯅ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯔꯤꯕ ꯐꯩ ꯈꯪꯒꯅꯤ ꯉꯁꯤꯗꯒꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯉꯁꯥꯏ ꯁꯦꯝ ꯁꯥꯈꯤꯕ ꯏꯁꯤꯡ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯗꯣ ꯂꯣꯏꯅꯃꯛ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯂꯤ ꯃꯗꯨꯝꯅ ꯍꯩꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯈꯨꯕꯥꯛꯅ ꯂꯩꯃꯥꯏꯗ ꯅꯝꯂꯤ ꯑꯗꯨꯝꯅ ꯂꯩꯃꯥꯏꯗ ꯅꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯝꯂꯤꯕ ꯖꯒꯥ ꯑꯗꯣ ꯃꯅꯤꯟ ꯐꯣꯡ ꯐꯣꯡ ꯀꯥꯍꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯗꯣ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯃꯇꯣꯝꯇ ꯈꯟꯖꯩ ꯀꯔꯤꯅꯣ ꯂꯩꯀꯥꯏ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅ ꯑꯩꯕꯨ ꯍꯧꯒꯠꯂꯒ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯌꯦꯡꯉꯨꯁꯤꯔꯅꯤ ꯀꯅꯥꯒꯨꯝꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯁꯥꯐꯣꯡꯂꯛꯄꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯈꯔ ꯆꯥꯛꯊꯦꯛꯄꯒꯤ ꯀꯥꯊꯦꯛꯄꯒꯤ ꯃꯅꯝ ꯅꯝꯂꯛꯂꯤꯕꯁꯤꯅ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯁꯥꯎꯍꯨꯝꯗꯤ ꯑꯃꯠꯇ ꯐꯪꯗꯦ ꯑꯗꯨꯒ ꯃꯅꯝꯁꯤꯅ ꯀꯔꯣꯝꯗꯒꯤꯅꯣ ꯌꯨꯝ ꯃꯩ ꯆꯥꯛꯄꯒ ꯌꯥꯎꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯗ꯭ꯔꯕꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯩꯁ ꯀꯔꯤꯃꯗꯤ ꯂꯩꯇꯦꯁꯦ ꯃꯅꯝꯁꯤꯅ ꯀꯗꯣꯝꯗꯒꯤꯅꯣ ꯑꯁꯨꯝꯅ ꯃꯅꯝ ꯅꯝꯂꯛꯂꯤꯕꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯔꯥꯞꯄꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯨꯕ ꯃꯩꯈꯨ ꯃꯅꯤꯜ ꯈꯔ ꯀꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗु उरक्प अदुदा चिंखै ngakpना हो असवाइसिदा करिगुम्बा मा तौबा मालिसे अइबु चलगा येंगुसिरने असुमना खल्लगा चिंखै ngakpa असुम येंगलगा लेरिङै इखंग खंगौदना हौजिक मनिन कारम्बा दो तुमिन लेख्रि करिसु तौखिरे मतम अदुदा चिंखै ngakpना इहे फख्रि कना कना गुम्बना मई थाबा जाला नत्रगना सनगी कांगै खुबगुम्बा माली असुमना खल्लगा चिंखै ngakpado इमुंगदा चंगतुना दमक तुंख्रि मथंगी अयुकनी नोंगालक्लबा अदुदा चिंखै ngakपसु हौगलक्ले मागी नुपी थंबाल मरिकसु हौगतुना युमगी थबा इंखांग अदुम तौख्रि मतम अदुदा चिंखै ngakpना मपालदा परप्रप थोरक्तुना थुंगालोमदा लाकपददी मयामदो सलुप ओइना चिंखै ngakपगी मनाकदा लाकली मतम अदुदा चिंखै ngakपदो यामना ngakना मयाम लाकलिबदुदा हाय करिनो मयाम लाकपिरिबसिबो अदुमना हंगलुबदा मयामना इबुंगो वा अरुबा मतांदबा याद्रे अदुगिदमक्ता अखोय लाकलिबनी ओ यानी युमदा वने हेक्ता मक्चंगलसी अदुमना हायरकपदा मयामसु अदुना हेना फरगनी हायदुना युम लोमदा लोइना मक्चंगकली चिंखै ngakpagi सुमांग थेलोंग पुनमक मीना चिकना चाइना ngamduna tillari मथमरदा हल खरना इबुंगो ngarang thokiba thodok adu naha khangoriba natro चिंखै ngakpa inga ngakna aha kari tawkhrabagi mayam haibibisibo sumdawbani ibungo ngarang yamanam thiba manam manam khibadu ibungo su khangoriba natro madu yum mai chakpa gumba natragana kariguma pot ama chakthekpa gumba ma tawbagi manamni nati adumgi manam adubu khangimta khangaudrabraba hoi aisu khangjahawi अदुबु अइना थोगा येउ मतमदि करी अमतति लेरमखिदबनी इबुंगोना येंगबदने मपुंग फाना मुन्ना येंगदबैनी अखोयगी लबु कुंफमगी लोमदा लेरिबा चावरबा खोंनांग पांबी अदोमदनिगी तरोलिबदो मफम अदोमदा मैखु मयम अमा काबा उखी अखोयना मैखु कारिबसिबु करीगी ओरबा जानो हादना अखोय मियोय मंगा तरुक मानरगा येंगबा चटलुबनी अदोमना अखोयना येंगबा चटलुबदति यांको मुक्सी पाकना मनिन फोंग फोंग कारगा लेरमी
ꯃꯗꯨꯏꯗꯨꯗ ꯑꯩꯈꯣꯏꯅ ꯇꯛ ꯇꯛ ꯊꯦꯡꯗꯅ ꯈꯣꯠꯇꯅ ꯁꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯀꯔꯤꯁꯨ ꯁꯥꯗꯦ ꯑꯗꯨꯕꯨ ꯏꯁꯤꯡꯅ ꯄꯣꯔꯣꯡ ꯄꯣꯔꯣꯡ ꯁꯧꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯈꯔ ꯇꯥꯈꯤ ꯊꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯁꯥꯗꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇ ꯌꯥꯡꯀꯣꯛ ꯄꯥꯎꯅ ꯆꯣꯠ ꯆꯣꯠ ꯂꯥꯎꯅ ꯃꯩꯈꯨ ꯃꯅꯤꯟ ꯀꯥꯔꯒ ꯂꯩꯔꯝꯕꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯤ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯕꯅꯤꯅꯦ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯥꯈꯠꯇꯅ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯪ ꯀꯪꯍꯧꯔꯦ ꯀꯔꯤ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯃꯅꯥ ꯀꯅꯥꯒꯤ ꯃꯎ ꯄꯨꯝꯅꯃꯛ ꯄꯨꯡꯀꯪ ꯀꯪꯍꯧꯔꯦꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯈꯣꯡꯅꯥꯡ ꯑꯃ ꯑꯍꯤꯡ ꯑꯃꯗ ꯃꯇꯧ ꯀꯔꯝꯅ ꯀꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯥꯖꯕꯁꯨ ꯉꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯈꯣꯡꯅꯥꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯪꯍꯟꯕꯁꯨ ꯃꯥꯜꯂꯤ ꯃꯗꯣ ꯂꯥꯏꯠꯀꯗꯤ ꯃꯔꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯅꯔꯕꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯤꯕꯅꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯅ ꯑꯃꯥꯏꯕ ꯆꯩꯔꯥꯏ ꯈꯣꯟꯕꯅ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯉꯥꯏꯈꯣ ꯃꯌꯥꯝ ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯒꯅꯨ ꯍꯥꯟꯅꯅ ꯃꯉꯣꯟꯗ ꯍꯦꯛꯇꯃꯛ ꯂꯥꯟꯅ ꯎꯕꯗꯨꯁꯨ ꯂꯥꯟꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯨꯔꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯉꯥꯛꯄ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯆꯥꯎꯈ꯭ꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯣ ꯄꯨꯡꯀꯪ ꯀꯪꯗꯨꯅ ꯆꯦꯛꯈꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯔꯨꯕꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯉꯛꯄꯗ ꯊꯦꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯨꯕꯒꯗꯤ ꯂꯩꯕ꯭ꯔꯣ ꯃꯗꯨꯗ ꯑꯃꯅ ꯆꯪꯁꯤꯜꯂꯨꯗꯦ ꯑꯔꯥꯞꯄꯗꯒꯤ ꯑꯗꯨꯝ ꯎꯕꯒꯤ ꯋꯥꯅꯤ ꯏꯕꯨꯡꯉꯣ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇꯪ ꯆꯪꯁꯤꯜꯂꯒ ꯌꯦꯡꯖꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯞꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯆꯪꯁꯤꯜꯂꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯄꯨꯝꯅꯃꯛꯁꯨ ꯌꯥꯝꯅ ꯀꯜꯂꯕ ꯑꯃꯗꯤ ꯃꯩꯁꯥ ꯀꯜꯂꯕ ꯂꯥꯃꯩꯁꯤꯡꯅ ꯋꯥꯏꯈꯤꯕꯒꯨꯝꯅ ꯄꯨꯡꯀꯥ ꯀꯥꯊꯦꯛꯄꯒꯨꯝꯅ ꯄꯨꯡꯀꯪ ꯀꯪꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯁꯥꯗ ꯈꯔꯗꯤ ꯉꯛꯆꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯄꯥꯏꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯗꯣ ꯉꯪꯕꯒꯨꯝꯅ ꯇꯧꯔꯤ ꯑꯗꯨꯝꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯉꯤꯡ ꯉꯪꯕꯗꯧꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯈꯨꯠꯇ ꯐꯥꯎꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯅꯥꯀꯣꯡ ꯊꯥꯡꯖꯤꯜꯂꯒ ꯇꯥꯔꯨꯏ ꯑꯗꯨꯃ ꯇꯥꯔꯨꯕꯗ ꯇꯁꯦꯡꯅꯃꯛꯀꯤ ꯃꯅꯨꯡꯗ ꯉꯤꯡ ꯍꯥꯏꯗꯨꯅ ꯉꯪꯗꯨꯅ ꯂꯩꯔꯝꯂꯤ ꯀꯔꯤ ꯃꯔꯝꯒꯤ ꯉꯪꯂꯤꯕꯅꯣ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯈꯪꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯄꯥꯏꯔꯒ ꯀꯔꯤ ꯀꯔꯝ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯉꯛꯂꯤ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯃꯈꯨꯕꯥꯛꯅ ꯅꯝꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯈꯣꯡꯅꯥꯡ ꯑꯗꯣ ꯃꯩ ꯍꯧꯅ ꯁꯥꯒꯠꯂꯛꯂꯤ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯑꯗꯨ ꯈꯨꯗꯛꯇ ꯃꯩ ꯄꯣꯔꯣꯛ ꯆꯥꯛꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯀꯅꯥꯅ ꯇꯧꯍꯜꯂꯤꯕꯅꯣ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯍꯣꯠꯅꯔꯨꯕꯗꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯈꯣꯡꯅꯥꯡ ꯃꯩꯅ ꯆꯥꯛꯂꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯇꯧꯍꯟꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨꯕꯨ ꯈꯪꯅꯔꯛꯂꯅꯤ ꯄꯥꯈꯠꯇꯅ ꯃꯌꯥꯝꯅ ꯈꯔ ꯈꯪꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯣꯡꯅꯥꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯃꯩ ꯊꯥꯗꯣꯛꯂꯦ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯨꯕꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯅꯅꯤ ꯍꯥꯏꯅꯤꯡꯂꯤꯕ꯭ꯔꯥ ꯐꯔꯦ ꯑꯃꯁꯨ ꯆꯠꯈ꯭ꯔꯗꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯅꯤ ꯃꯌꯥꯝꯅ ꯈꯨꯜ ꯑꯁꯤ ꯉꯥꯛꯄꯤꯍꯧꯔꯣ ꯅꯈꯣꯏꯅ ꯊꯥꯖꯕ ꯑꯃꯥꯏꯕ ꯀꯅꯥꯅꯣ ꯀꯧꯔꯒ ꯉꯥꯛꯍꯟꯕꯤꯔꯣ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅꯕꯨ ꯍꯦꯟꯅꯕꯨ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯌꯥꯔꯣꯏ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯈꯤꯔꯣꯏ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯃꯥꯏꯕ ꯆꯔꯥꯏ ꯈꯨꯟꯕꯅ ꯊꯕꯛ ꯑꯁꯦ ꯇꯧꯍꯜꯂꯛꯄꯅꯤ ꯍꯥꯏꯕꯅ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯍꯥꯛꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯆꯔꯥꯏ ꯈꯨꯟꯕꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯠꯇꯕꯒꯦ ꯍꯥꯏꯕꯗꯨ
mahak masada khangan kigadabani mahak mikap thokchu fawdi na khoi ki punna lei kigadabani adum na hairakpada amaiba chingkhai ngakpana phare adudi ai yumda hanjaram lagi mayam ai yumda lakpiro mayam lakka matamda taren pungphai amadi kokan na chingbusu yaubirau aduga yenbi arum amubi ki yerum mari danga yaubirau ai hauji ki hanjaram lagi asumna hairam naga chingkhai ngakpadi para mayum lomda dumak chakri matam aduda mayamna kaidubugi hairuribno kaidubugi hairuridno haiduna ngasai chingkhai ngakpaga mari yena giba singadu sairi mari yena giba singadu su khumpham khangduduna tumin loina mak laiki asumna matam adu haujin khri mayam do amai ba chingkhai ngakpagi manakta loina amuk lakni matam aduda chingkhai ngakpana mayam sing aduda kari tawsige haiduna hangi maduda lakliba sing aduna khangdi kari tawgadabano adubu tawliba thabak asidi kanagumba mana thawoina tawrokpa thabakni wafam maduda chingkhai ngakpana hoi chumi phare adudi tawliba si kananano haibadu aikhoi khangdoknanabagi damakta laitilama khoramnasi aduga tawliba thabak asina aikhoida kara hena sokpa natragati akoina karibada tawragumsi aduna ngasi simadi kari torupage haibado yengthoklasi adumna hairakpada mayamsu hoi aduna faragani haiduna mahai loina mahanakri matamaruda chingkhai ngakpana chatkribasing adugi matungda kana gumba khara inakhibadongna mathada dhamak phauri adubu mahana thawna yengsilubadadi kanamnati inakhidi asumna matam adu haukrabada numidangi matam oirakle laikai aduda leiriba sasan hui punamak lakna khongba amadi lau khongduna sana singduna kappagana chingba kaya ama tawri adubu laikai aduda mi amatadi kari amata sokpa panba tawdri matam aduda chingkhai ngakpana laikai asida laitin ki oiba sahum leiba jala haiduna thulaktuna yengsilari adubu laitin gadi kari amata mari linadi laitin kari amata lei haibagi masada sahum phangdaba sida mahaksu ingangaksani sa san hui singadara maram chadana pangkapta kaplibasnadi karigumbambadi tawre asumna khallaga mahangna hanta mukti chawyeng yengbagi mahutta tasengnamakki leibra leitabra haido khanganabagi damak imungda parap changaklei madugi matungda mahangna imungdagi thum khara lauthorlaga thum mado mahangna makhoigi sumang thilong hingkhulga koibada mahangna hek ngamjaringai lakna sana saithorakli adumna saithorakpada mai marakta thum tasanbagumna perek launa makhon thukna pokhairakpa perek launa kapagi makhol tari asumna thum singaduna perek launa kapagi makhol taba aduda chingkhai ngakpana hais tawriba thabaga sidi angang natredana ai sukhang khangdana mongda laiwatinwagi maramda sukhang khangdana mongda tawriba thabani dana sidi masida aina lai udi but udi haidana sum laisinba taragadi afaba oreroi adubu haujik thadakliba but asinadi lai asinadi karimata sokhanba panbadi tawdrisa aduna aina karamna layeng gadoribano ai laikai khulasida phattaba tinmur lai mulamnabasu chatkinaba hayengdi aja puja khara tawtaba yadre asumna chingkhai ngakpuda wakhal khara matung imungda changakle aduduga mahaki nupi thambal marita khullase leheiroiduri lalse loiba lai nairoiduri hairakpada thambal marikna kari amuk torobaki haiduna hangakli matam maruda chingkhai ngakpana laikai khulasida tholiba thodok singasi amuk toiba ngaihak leraga ama mukthok loiba khamba naire maramaduna ai tasengnamakki leiningdrabajani adumna wari watai ngak sanaraba matung chingkhai ngakpa amadi thambal marik adumak tumthakri mathangi ayuk angan baduda chingkhai ngakpana khul aduki ahalaman khara unaduna lai oiba thorom khara pangthoknabagi damakta hairuri matamaruda lakliba ahal sing aduna
ꯀꯔꯤ ꯀꯔꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯥꯏ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕ ꯇꯧꯈꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯃꯗꯤ ꯂꯥꯏ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯍꯨꯝ ꯈꯔ ꯐꯪꯈꯤꯕꯗꯣ ꯃꯌꯥꯝꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯂꯥꯏ ꯂꯩꯔꯦ ꯈꯪꯂꯕꯅꯤꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯃꯥꯏꯕ ꯏꯕꯨꯡꯉꯣꯅ ꯑꯗꯨꯃꯛ ꯈꯟꯕꯤꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯒ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯤꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯆꯪꯉꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯁꯤ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯌꯥꯔꯤ꯫ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯥꯡꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯈꯣꯏꯔꯝꯒꯗꯕ ꯂꯥꯏꯅꯤ ꯍꯥꯏꯕꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯆꯠꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯍꯧꯗꯣꯡ ꯑꯃꯅ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯡꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯍꯧꯗꯣꯡꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯋꯪ ꯁꯤꯠꯆꯜꯂꯛꯄꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯁꯥꯎꯔꯛꯂꯦꯗꯅ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯠꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯃꯐꯝ ꯑꯁꯤꯗꯒꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯎꯗꯦꯗꯅ ꯂꯩꯊꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯗꯨꯗꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯂꯧꯔꯒ ꯆꯥꯏꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯆꯥꯏꯊꯣꯔꯛꯄꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯃꯄꯥꯜ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯊꯝꯕꯥꯜ ꯃꯔꯤꯛꯀꯤ ꯃꯃꯥꯏꯗ ꯑꯣꯏꯅ ꯆꯥꯏꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯁꯤꯕꯨ ꯚꯨꯠ ꯄꯦꯠ ꯃꯥꯜꯂꯨꯔꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯩ ꯅꯪꯉꯣꯟꯗ ꯆꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯆꯥꯏꯊꯣꯛꯄꯅꯤ ꯅꯪꯁꯨ ꯑꯍꯝ ꯑꯍꯥꯗꯁꯨ ꯍꯥꯏꯔꯛꯎ ꯏꯕꯦꯝꯃ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯑꯍꯝ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨꯕꯨ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯎꯡꯂꯤꯉꯩꯗ ꯇꯥꯕꯤꯍꯧꯗ꯭ꯔꯕꯅꯣ? ꯅꯪꯕꯨ ꯍꯥꯏꯈꯤꯕ꯭ꯔꯥꯅꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯉꯥꯎꯗꯣꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯥꯏꯕ ꯉꯥꯎꯔꯕꯗꯤꯅꯦ ꯎꯀꯣꯛ ꯋꯥꯀꯣꯛꯅꯔꯀꯣ ꯂꯥꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯉꯥꯡꯗꯨꯅ ꯊꯕꯛ ꯑꯁꯨꯝ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯃꯥꯒꯤ ꯃꯁꯥ ꯑꯁꯦ ꯏꯍꯩ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯀꯔꯤꯗꯧꯔꯦ ꯀꯗꯥꯏꯗꯅꯣ ꯌꯦꯡꯂꯤꯕꯗꯨꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯜꯂꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯆꯤꯡꯈꯩ ꯉꯥꯛꯄꯗꯣ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜ ꯃꯔꯤꯛꯇ ꯀꯔꯤꯅꯣ ꯀꯗꯥꯏꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯑꯥꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯕꯨ ꯍꯧꯗꯣꯡ ꯅꯠꯇ꯭ꯔꯣ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯑꯣꯏꯕꯁꯤꯗ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ꯫ ꯆꯤꯡꯈꯩ ꯉꯥꯛꯄꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯃꯤꯠꯁꯦ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯕꯅꯤ꯫ ꯍꯧꯗꯣꯡꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯏꯔꯨꯖꯔꯒ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯟꯗ ꯃꯉꯛ ꯑꯗꯣ ꯑꯃꯨꯛ ꯊꯥꯡꯒꯠ ꯑꯃꯨꯛ ꯅꯣꯟꯊ ꯇꯧꯕꯗꯨ ꯑꯔꯥꯞꯄꯗꯒꯤ ꯎꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯨꯏꯔ ꯍꯧꯗꯣꯡꯂ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯑꯩ ꯆꯠꯂꯒ ꯌꯦꯡꯉꯨꯒꯦꯁꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯁꯨ ꯇꯨꯡꯂꯣꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯏꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯍꯥꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯍꯥ? ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯂꯥꯛꯄꯅꯤ꯫ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯇꯨꯡꯗꯒꯤ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯏ ꯑꯗꯨꯒ ꯃꯁꯤ ꯅꯨꯄꯤꯁꯤ ꯏꯟꯅꯔꯤ ꯃꯥꯜꯂꯦꯅꯦ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯍꯪꯉꯛꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯊꯝꯕꯥꯜ ꯃꯔꯤꯛꯅ ꯃꯉꯣꯟꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯗꯨꯅ ꯈꯨꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯐꯠꯇ꯭ꯔꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯗꯨꯗ ꯍꯥꯏꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯥꯜ ꯃꯔꯤꯛꯅ
ꯑꯩ ꯅꯪꯒꯤ ꯅꯇꯨ ꯏꯟꯅꯕꯒꯁꯦ ꯉꯝꯖꯔꯣꯏꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯔꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄꯅ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯁꯤꯗ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯤꯕꯁꯤꯗ ꯍꯪꯂꯤ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏꯅꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯍꯧꯖꯤꯛꯇ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯩꯁꯤꯕꯨ ꯂꯦꯋꯥ ꯇꯤꯟꯋꯥꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕ ꯃꯥꯏꯕꯔꯅꯤ ꯐꯩ ꯑꯩ ꯍꯧꯖꯤꯛ ꯃꯥꯏꯕ ꯑꯣꯏꯗ꯭ꯔꯦ ꯁꯤꯗ ꯄꯥꯜꯂꯤ ꯄꯥꯟꯗꯦ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇꯪ ꯆꯥꯡ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯄꯔꯞ ꯂꯥꯛꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯈꯔ ꯃꯈꯨꯠꯅ ꯁꯣꯛꯀꯠꯂꯒ ꯂꯦꯋꯥ ꯁꯣꯜꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯊꯦꯡꯂꯨꯕꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯔꯝꯂꯤ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯊꯦꯡꯕ ꯉꯝꯗ꯭ꯔꯤ ꯃꯗꯨꯗ ꯆꯤꯡꯈꯩ ꯉꯥꯛꯄ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯔꯤꯅꯣ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯁꯤꯗꯤ ꯃꯩ ꯍꯧꯅ ꯁꯥꯔꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯦꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯃꯇꯨꯡꯗ ꯂꯩꯇꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯦꯋꯥ ꯁꯣꯜꯂꯒ ꯂꯪꯊꯔꯛꯏ ꯑꯗꯨꯝꯅ ꯂꯪꯊꯔꯛꯄ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯃꯅꯤꯟ ꯐꯨꯡ ꯀꯥꯔꯛꯂꯤꯕ ꯃꯅꯤꯟ ꯑꯗꯨꯅ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄꯒꯤ ꯃꯁꯥꯗ ꯐꯨꯕꯗ ꯑꯃꯥꯏꯕ ꯆꯤꯡꯈꯩ ꯉꯥꯛꯄ ꯃꯁꯥꯗꯨ ꯇꯌꯥꯡꯇ ꯁꯣꯏꯔꯗꯨꯅ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯆꯠꯄꯒꯨꯝ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯇꯞꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯀꯨꯝꯊꯔꯛꯂꯤ ꯋꯥꯔꯤ ꯑꯁꯤꯒꯤ 11 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯛꯂꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ